Hello students, akoi sairing tamba loikre akoi sairing tamba dugi makha tar point akoi wahang pakum nei na bugi question answers akoi textbook te yaw ba akoi ngasi nei na gani akoi sairing si loira ga akoi asum ba wahang pakum si nei na ga chat kani haib tare adu mapung ina maru ina akoi na ngasi nei na ga duri si textbook te yaw ba ayam ba ngasagi 2 marks carry to ba metric dasu SSLC exam dasu question khudimak sairing gidi 2 marks khaktuma carry to masida SAT question laite aduna hauji akoina nei na dur si textbook te yaw ba adum ba question ihan han ba do yemina se question number A, describe the beauty of a summer's day adum ba akogi shall I compare thee to a summer's day na sagi William Shakespeare na iba sairing asida sagi akogi mangna adumba kalen gi matam asibu aduki matik mangna phajaba adumba ningthiba amani haina mana saithai hairiba phajai ningthi hairiba sima tawkarna phajariba no haidu sandona tau haibu. A summer's day is a beautiful and a very pleasant period, is a very pleasant day in England. The darling buds of May blossom and the eye of heaven, that is the sun, shines with his gold complexion. Adumba summer magi matam se Europe ki unadi maruina asiki akuna nainariba sairing asiki haurakpham oiriba adumba aiba asiki mapolam dam gi unadi England gi unadi khwaitigi nungaiba adumba tangkak amani adumba numit amani habe haiba matam asida akogi lei me ko ko leina ngasagi lei satok charakpa madam adumba apomba yamna phajaba ningthiraba lei kayana satok charakpa madam amadi asagi hairiba madam asda numitna maki asek mangal phajana akogi mangal piba ngamba madam adumba amani haina kabisna asagi sairing asi kuthangda akogi samar magi phajaba si hongdoi asumna akoi pakum bigani ani subuang akoi nenarkuda question number B, thou art more lovely and more temperate. Explain haiba akoina tamliba sairing shall I compare it to a summer's day haiba ngasagi adumba sairing asida ngasagi akogi writer asina mahaki marup amana aduk phajare ningthire haiba akogi kalen magi matam dudagi marup nangna hen ningthiye nang hen mong hade ing tapiye hai hairiba si masagi sandona tau haibani explain akoina ngasagi answer yemina si during summer the period of its pleasantness is short and random masagi adumba kalen magi matam dadi nungaiba masagi phajabado short oil daily amadi chang nai di have random oil adiga mo hairiba kalen magi matam dadi masagi adumba akoigi pom yamna ningthina phajajariba yamna ningthijaba adumba leirang kayagi apombado kalen magi matamda ngasagi akanba nungsitna sukumdat piye han rough winds do shake the darling buds of May hana ngasagi sairing da ngasagi line ona yawibis adumba kayama leibana hairiba summer magi phajaba se madi ngasagi magi akoigi ahongba naye. However, time does not affect the beauty of Shakespeare's friend or diminish it. Adu matam magi khongchat da Shakespeare magi maruki phajabadi mayeng tabanai de aduga asagi sohan basungam de have matam magi khongchatna. That is why the poet says that his friend is more lovely and more temperate. Madumang na asagi kabi sina hairi bani madu mahaki marumna hena ningthiye hena mong hade ing tapi haina kabi sina omdokuna. Ako makasa tarak pa wahang among yang minasi. And often is his gold complexion dimmed. What does the poet mean by it? Adumba kalin magi phajarba nungsagi mangal adumba akogi sanagi majugum langtrik lang adrang asagi akogi mangal masik mangal na akogi prithibigi laimai subu phajana leiting liba adumba do kairumba matam dasu amomo he mamsinba amadi asagi magi phajabado mayeng daba naye adu mana phongdoi basi arth karino habani hairiba jiki adumba gold ki complexion ni kuchu habani adumba sanagi machu bungamjaba adumba nungsagi magi masek mangala do
마 헤헤 멈실리 하이르비스 카비나 봉동니바 아르타 카리노 하비는 와항아세 바쿰 예미나시 as summer's day is adorned with the golden sunshine but it becomes dark frequently because of the passing clouds or nature's changing course which is not checked or which cannot be checked 하이리바 아둠바 칼렌 마기 마탐다디 아둠바 누밋 마기 파자르바 마색 망알레나 레팅이 에도나디 아두보 하이리바 파자바도 가르무 마탐다 헤헤 또이나네 맘술레 마람디 마세 농 부발레질나 나드라가 마사기 아코기 마탐기 콩set 마사기 가르ум바 마파 자다바다 농사 마사기 톡바 야 농사 톡바 ngamdaba matam 아둠바 가야다 마사기 하이리바 거기 능샤기 망알 방방함도 마담 하비다레 아줌바 마담기 콩자다 락바 오원바도 까나나수 팅우바 ngamodaba 아두다 ngasa기 칼렌 마기 파자바디 마두다 자이팅 방해 such changes highlight the impermanence of summer's beauty 아둠바 칼렌 마기 파자바도 아두기디 permanent 오이데 하베세 우바 방해 가비나 하이닝바디 aduk phajagarba kalen magi masek mangal ningthirabado kayugum matamdu hek mamjilli habi artidi magi phajabado lengdana adum hongba naidana leiba oide habina kabi sin phongdoni mis akoi makhatar ko wangom yengmina se question number day why does the poet say every fear from fear sometimes decline phajabadana phajabok kaya karigumbada lekha taba nai mayeng taba nai kari gidamakta kabina adum na hairam libano the poet says so because beautiful persons or things lose their beauty at one time or the other. It may occur accidentally, or it shall occur in the course of nature, which brings changes in everything that cannot be changed. Pumnamakpu adumba sangsarasida leiriba punmakpu hong hanba ngamba matam magi khongchatna oirapasu oirambadi yai mayeng tareibadu natragana karigumba laibak thiba thodo amadagi oibasu oibiyai tobutadi miyoibo oisanu pot oisanu phajaba mahagi phajaba gun mahagi phajaba saktamado mayeng taba naye haibina Kavisna matang is the phongdoni of the everything is temporary and uncertain. Prithvi ki laima ida na targa sangsar is the level kudima se permanent oide temporary oi luina na uncertain oide lepungam de kari orakatagi kari oigani habe se haibungam de. However, Doyumsung time will not affect his friend's beauty or diminish it. Adu matam magi Saidi adum batam thira ba magi awon ba pur pangamba ahong ba pi bangamba mahaki lichar aduna kabi adugi marup adugi phajaba adudadi man karim amta sohan bangam de amadi mayeng tahan ba naide hadna phongdong ning bagi matang ne ba kabi sina asagi chairi ngasida balibus akoi makha tarakpa wahang amu yengminasi question number E nor shall that break thou wondrous in his shade Why cannot that bread? Masagi asiba magi masagi kayatadi punamakche dar kidori bani haidana asiba mana chokthokjabane nakoi miyoi boisanu any object oisanu nakoi khudama asiba base aruba base nai bani haidana asiba mana he chokthokjaba do asiba magi kayat nungda dar marup mahak ado adu asiba mana asiba magi sagon nungda magi iron nungda tin gra phawda mana chawthokna haije bangamlam diye haba asiba man karigdam tono adorabdi saireng asi yam phajari magun nasing asagi William Shakespeare na ibang damdang asagi thagatpa amadi ngasagi kanagumba magi mana nungsiba phongdokpasi adukibate ningthina mongtana phongdo iyo hairibasida bakum yengminasi that cannot break because the beauty of his friend will go on growing even though he walks in the shadow of that. He will live in the everlasting lines of his poetry. Adumba marup mana ngasagi beautiful ko banina mortal ni sibanai haidanasu asiba magi khayat nungda iron nungda tin khrabasu asiba mana chawthok chapangam doi maramdi madi sigragana hena magi
ꯅꯤꯡꯊꯤꯕ ꯐꯖꯕ ꯃꯥꯒꯤ ꯁꯩꯊꯥꯕ ꯑꯃꯗꯤ ꯃꯒꯨꯟ ꯆꯛꯄꯁꯦ ꯍꯦꯟꯅ ꯍꯦꯟꯅ ꯁꯨꯝ ꯍꯦꯟꯒꯠꯂꯛꯀꯗꯣꯔꯤ ꯍꯥꯏ He will live in the everlasting lines of his poetry. ꯀꯔꯤꯒꯤꯗꯃꯛꯇ ꯃꯥ ꯁꯤꯕ ꯅꯥꯏꯔꯣꯏꯗꯣꯔꯤꯕꯅꯣ ꯃꯔꯝꯗꯤ ꯀꯕꯤ ꯃꯥꯅ ꯏꯔꯤꯕ ꯑꯗꯨꯝꯕ ꯐꯖꯔꯕ ꯁꯩꯔꯦꯡ ꯑꯗꯨꯒꯤ ꯄꯔꯦꯡ ꯑꯣꯏꯗꯨꯅ ꯂꯩꯍꯧꯔꯗꯕꯅꯦꯕ ꯃꯍꯥꯛꯀꯤ ꯐꯖꯕꯁꯤꯡ ꯑꯗꯨ ꯑꯗꯨꯅ ꯑꯁꯤꯕꯅ ꯐꯅ ꯑꯁꯤꯕꯒꯤ ꯏꯔꯣꯟꯅꯨꯡꯗ ꯄꯨꯁꯤꯟꯈ꯭ꯔꯕꯁꯨ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯗꯨꯒꯤ ꯐꯖꯕꯗꯨꯅ ꯃꯔꯨꯞ ꯑꯗꯨꯕꯨꯗꯤ ꯑꯗꯨꯝ ꯃꯇꯝ ꯆꯨꯞꯄꯗ ꯍꯤꯡꯍꯟꯗꯨꯅ ꯑꯗꯨꯝ ꯊꯝꯒꯅꯤ ꯍꯥꯏꯕꯁꯤꯅꯦꯕ ꯀꯕꯤ ꯑꯁꯤꯅ ꯉꯁꯥꯏꯒꯤ ꯑꯁꯤꯕꯅ ꯆꯥꯎꯊꯣꯛꯆꯕ ꯉꯝꯂꯣꯏꯌꯦ ꯍꯥꯏꯅ ꯃꯥꯅ ꯐꯣꯡꯗꯣꯛꯆꯔꯤꯕꯁꯤ ꯑꯩꯈꯣꯏ ꯑꯍꯥꯟꯕ ꯁꯩꯔꯦꯡ ꯑꯁꯤꯒꯤ ꯇꯦꯛꯁꯕꯨꯛꯇ ꯌꯥꯎꯕ ꯋꯥꯍꯪ ꯅꯩꯅꯕꯒꯤ ꯑꯔꯣꯏꯕ ꯋꯥꯍꯪ question number 8 so long lives this and this gives life to thee explain ngасagi hairiba kabi asina iriba shereng asina leiri makhaydi masina mahaki marup adugi thawai haptuna laikigani hairiba si sanbona ta'u haibani hairiba sigi phajaba wahan thok ngasagi shereng asi ngasagi karigidamakta shereng asina leiri makhay marup magi phajaba laigidoribano haibani pakhom yangminasi Shakespeare's poem will live or will be remembered so as long as man can breathe or eyes can see the myoiba purupna myoiba kaunumna ngasagi iba paba amadi ngasagi mamit pandana ngasagi lairik ki phajaba maye kaya paba ngamli makhaidi magi serega cha adum paduna amadi maduna mayam bu nungai handuna amadi makhadarpa mirol dasu amuk panana nabagi mathang mathang tanja adum lakduna leiduna adum magi serega sida adum ningshingduna lehoragani haibna and his everlasting lines of poetry shall be read in every generation mirol khudimakta magi phajaraba sereng adum ba phajaraba marup thagatpigi pareng kaya se masitabu adum paduna adum mirol khudingda lehoragani and that will keep his friends beauty immortal too adum ba magi phajaraba sereng adugi ningthiraba pareng kaya aduna marup magi phajabadu busu akhoi mutpa naidaba adum ba omor bi saktam shiba naidaba adum ba ma oihallagani haidna magi marup phajabadu busu magna phajaraba magi sereng oina puthoga ibagi adum ba yamna ningthijaba akhoi William Shakespeare gi phajaraba khudol amani habadai hairiba sereng ase akoina exam point of view de yang matam da su yam section gadabani maram William Shakespeare asi aphawa kabi amani aphawa dramatist amani mahana dramatist amoina phawa gi maram su mahaki adum ba asagi akui wahai wata se aduki matik yam ningthijaba aduki matik yam magun leba adugi dam tani ko aduna ngasi gi onadi akoina ahanma sereng asigi wang pakum neina bagi ta ngasi da lochellagani thank you all